Lakhipuronline पुथोक्चबा अक्टोबर की तांग 13 नोंमाइजिंग निमित की खोमजिनबा पाव ताबिरसे अहानबदा मरुओइबा पाव आजादी का अमृत महोत्सव का मरी लेना लेबाक सिन बतुंगना अमतोइबगी पाउचेल पुदना कोइना चटकिबा फ्रीडम राइडर की रैली सिलचर तराम नोखरे हैंडलूम की मतंग लेंगाकना पीरिबा स्कीम सिंगो अवांग नोपो की फी साबी सिंगदा पाक्सना खंगननबगी हिरमदा सेमिनार अमा सिलचर पांगथोखरे लैखिद्रबा कवि डॉक्टर चक्रम मोहन की चाही 13 सुबह मपोक कॉमन थोरम कासार की बिना कंदीदा पांगथोखरे अमसुंग तांगना फंगबा थेंगु मखलमा जिरिबामदा कनख्रे टेक तकाइदना तुरेल की सिंगदा थादोखरे हौजिक मपुंगोइबा पाव ताबिरसे आजादी का अमृत महोत्सव का मरी लेना तैबाक सिन बथुंगना अमतोइबगी पाउजेल पुदना कोइना चटकिबा फ्रीडम बाइक रैली की राइडर सिंगबो अरांग थांगजे नमिता सिलचर डिस्ट्रिक्ट एडमिनिस्ट्रेशन के माइगेति की तराम नोखरे सेप्टेम्बर की तांग 5 दगी दिल्ली दगी लमथारखिबा फ्रीडम बाइक रैली असगी टीम द सरुक यारिबा राइडर 93 की मनुंगदा नुपी राइडर 10 याउरे सिलचर द मखोइबु तराम नोकपगी मतुंगदा कांगबु असि मिजोराम तबना खोंगसानखि लेबाक असगी राज्य 19 यूनियन टेरिटोरी 3 फाउदना रैली चटखिबगलिना इराय निमित्ता जिरिबाम फाउरगा सिलचर द थुंगलखिबनी फ्रीडम बाइक रैली की राइडर सिंगी खोंगचर असि आरोइबो इना नवंबर की तांग 19 दा दिल्ली दा थुंगलुगनी। कार्यक्रम का मेन उद्देश्य हमारा ये है कि हम 75 साल जो आज़ादी का अमृत महोत्सव चल रहा है हमारे देश में लास्ट ईयर से, तो उसी के पार्ट में हम आज़ादी का अमृत महोत्सव में 75 दिन के लिए 75 राइडर और जो डिफरेंट स्टेट से और 75 इवेंट कर रहे हैं पूरे देश भर में, और इसको हम यूनिटी विद डाइवर्सिटी और फिट इंडिया को प्रमोट कर रहे हैं। बहुत अच्छा रहा ये जो हमें मौका दिया है हर्षल मोदी ने। सो इट इज़ लाइक हम लोग पूरा ऑल इंडिया राइड कर रहे हैं 75 ईयर्स ऑफ कंप्लीशन फॉर आज़ादी ऑफ अमृत महोत्सव। तो इसमें जो एक्सपीरियंस आ रहे हैं, खासकर मुझे मैंने नॉर्थ ईस्ट नहीं देखा इससे पहले, मुझे बहुत ज़्यादा पसंद आई ये जगह। ठीक है, थोड़ा सा ऑफ रूटिंग है, रोड्स अच्छे नहीं हैं, बट यहाँ के लोग, यहाँ का ट्रेडिशन, यहाँ की हर चीज़ इतनी सुंदर है, ऐसा लगता है कि वापस आओ और वापस ये जगह विज़िट करो। तो बहुत मज़ा आ रहा है, खासकर लेडीज़ के लिए जो हम 8-10 लड़कियाँ निकली हैं अपने अपने घर से, अपने फैमिली को छोड़ के। तो हम लोग को यहाँ के एकदम घर जैसा फील होता है, हर एक के साथ में इतना बॉन्डिंग है, इतने अच्छे दोस्त हैं, इतने अच्छे भाई बहन हैं, तो इट्स गुड, अच्छा लगता है। हैंडलूम की मतंगदा लेंगाकना पीरिबा स्कीम सिंगबो अवांग नोंपो की फी साबी सिंगदा पाक सना खंगननबगी हिरमदा सेमिनार अमंगरांग सिलचर की चर्च रोड लेबा ज्योति केंद्र ऑडिटोरियम दा पांगथोखरे नेशनल हैंडलूम डेवलपमेंट कॉर्पोरेशन लिमिटेड न सिलांगदुना पांगथोखिबा थौरमदा डीडीसी कासार श्री राजीव रॉय एसीएस न चीफ गेस्ट अदुगा करीमगंज जिला की हैंडलूम एंड टेक्सटाइल की असिस्टेंट डायरेक्टर श्री एल हरिलाल सिंहना स्पेशल गेस्ट ओइना सरुक जाखी मिफमदा हैंडलूम एंड टेक्सटाइल कासार के असिस्टेंट डायरेक्टर श्री उत्पल कुमार शर्मा, कासार सेरिकल्चर के असिस्टेंट डायरेक्टर श्री चोकेश तालुकदार अमदी एनएसडीसी की कमर्शियल ऑफिसर श्री देबोजित बरुवाना चिंबा मियोय सिंह सरुक जाखी थौरम का मरी लेना वांगांग लदुना करीमगंज जिला की हैंडलूम एंड टेक्सटाइल की असिस्टेंट डायरेक्टर श्री एल हरिलाल सिंहना हाई फी साबी सिंगना लंग फंगदबगी अवाबा मायोकनरिबा सिगी मतंगदा नेशनल हैंडलूम डेवलपमेंट कॉर्पोरेशन एनएसडीसी ना चादा 15 सब्सिडी फंगलगनी हाबिगी वाफम महाकना फोंदोखि हिरम असिगी मतंगदा अकुपा मरोल खंगननबगीदमक हैंडलूम एंड टेक्सटाइल की असिस्टेंट डायरेक्टर लोइनना वीवर एक्सटेंशन सर्विस यूनिट सिंगी ऑफिसर सिंगदगी सु पाव लोनना बहाइरी लंगी अवाब मैम अखोई ममांगा हंगरगे एने अखोई जोखम से तासे साबदे हेगलाबा सही 2016-17 दगी तासे साब हेरा मतुंग दगी लंग से मतम तो बसु अखोई एनएसडीसी ना पिरामिड एनएसडीसी की लंग तो खर मोम जागे मदुगी अमुक मु कैनोना
RPF na amuk 20% na kung subsidy pida lang si mayam may ko da ta lang mo wala lang de adagi khara wasa la to kung 30% amuk joksale lang si adu khara wasa la 50% ri puno duk haji tantari Mapukurumjari nungsijaraba kasar lamdam asomda laibiriba maitai isil inawsinggi hena khudong chanabagidamata uduna lakjari langdaising mafam asida maitai folk show, folk dance, pena, maitai pu asinasingba khudima tamba phangbiragani hairiba sindam sangasida kasalamdam lamang sigi nungsijarba silina usi sel puramangna tambiningba khangbiningba lerbadi langdai sangde lengbiro maphamdi Sribar Kasar Assam contact number 8971655490 miyang khudong chanabagi damakni langdai sang punamak nilangsingiraksi Lakhidraba Kabi Dr. Chakpram Mohongi Taret Subam Mapok Kumon Thoram Kasar Bina Kandida Pangthokre Ngarang Thangje Numit October gi tang 15 Lakhidraba Kabi Dr. Chakpram Mohongi Chahi Taret Subam Mapok Kumon Thoromama South Barak English School Bina Kanditera Lekaida Malades Assam amasung Lakhipur Ahal Marupna Senduna Pangthokre Thoram Hawgolakpada Lakhidraba gi sektamda Leisu amadi Maira Katuna Ikai Khomna Jabotke Mahaki Thawai Mirelna Lairam Lenda Ingna Chikna Lairunaba Minute Ani Tumina Leptuna Taibang Mapuda Nizaki Matungda Lupki President Professor G. Narahari Sarmana Mipama Poiduna Kananaina Bagi Thoramda Lamda Masigi Saknairaba Samaj Sebak Amadi Jananeta Irabot National Awardee Ani Arambam Baba Tombi Amasung Ingudam Sotish Chandrana Athoiba Lengbira Poina Sarukyatuna Lakhidraba Kabi Asigi Punsi Amasung Thabak Singi Baramda Wangangki Loinana Lakhipur Ahal Marupki Thauburan Ingudam Binod Potharaba Professor Jengkhom Rajbihari Potharaba Headmaster Kaisam Champalal Potharaba Headmaster Huirem Manimohon Manipuri Chanura Khorjeilupki Thauburan Moirang Them Sobita Khorjeilup Asigi Member Irungbam Prabhavati Devi Naharol Khorirul Selupki President Kabi Thoksom Bishwanath Manipuri Sahitya Parishad Binakandi Masagi President Ingudam Nilbir Chakpram Ningol Chandralekha Devi Nachingba Miyoi Singnasu Lakhidraba Kabi Chakpram Mohongi Punsi amasung Thabak Singi Maramda Wangangki Panbajai Lakhidraba Kabi asina hinglingai matamda Lakhipur lamdam amasung Manipuri lon amasung Khorirol gi lamda singthaba yaba thabak kaya pangthoklamki Mahak Malades Assam Naharol Khorirol Silup Amadi Manipuri Sahitya Parishad Lakhipur District Committee gi President Oibirame Manipuri amadi Bangla lona saireng kaya su iduna phongkre lairik oinasu mahaki saireng lairik ani phongkre Takhen gi puari da yamnamak chinglemna chahi gi leptana lai haraubagi thogun tawduna lakliba Agartala Obhinagar gi Puthiba lai haraubagi thorom handaksu nimit manga ni chupna pangthokadori ngarang nungthil October gi tang 15 Puthiba gi sanglenda N Niranjan Dattana mifam poiduna pangthokiba lai harauba committee gi mifamda mathang chahi January gi tang 12 dagi 13 phawba nimit manga ni chupna lai harauba haina lepnaki Mifam aduda M. Indramani, Y. Chandrakirti, Nirmal Singhana Chingba, Penana, Naharol Singh Susarugyaki Haina, Agartala dagi R. K. Tarunjitna Paudam Lagli.
October ki tang tara mga lising magkachama panipumapanda Manipur bu Bharat ta tilan kibabu National Black Day haina lauthokuna tongan ba lalholup singna kaukiba Manipur pumbagi general strike na maram oiduna Jiribam district tasu mahusa ki punsida chauna akaiba pikre district asigi maruiba kaithel sing phamna khidre dukan sing thong hangna khidre Lanai ki chattaba yadaba khara natana district amaga phauna bagari sing amata chenkhide maruaina Jiribam dagi Silchar dagi Tamenglong amadi Imphal da chenba gari sing chenakhidre loinana mahiloisang sing thong hangnakide pamdaba thodok sing thoktana bahaiduna Jiribam police ki akanba cheksel thorangsu lokhatki haina JNN dagi phangba paw asina haire Indian Peacock Soft-shell Turtle hairiba thengu makhalasi ngarang range office Jiribam na Babuparagi lobuktagi kanmangamkhre masi Wildlife Protection Act 1971 gi makhada ngak senduna thamliba mangsilaklaba tangna phangba thengu makhalamani masiga tharaga rescue tawkiba masing 13 sure hairi Jiribam district ki DSP S Kaurachana hai Aikhoi lamlaki sa uchek pukansi kanagumana pharabasu forest department ta sinabiu natrapati forest ki ek ki makhada chairak phangningai oya haiki Rajesh Darade IFS Jiribam Forest Division na lamlaki sa uchek singbu kannana bahonabada miyamna sumateng pangbiu haina phongdoklatuna lamlaki sa uchek singbu hatpa yonba lang thakduna phabana chingba thengnarabadi action lokhatkani haiki wildlife protection gi mayokta thabak chathabasing act asigi makhada chahi ahum phadok taba amadi lupa lising kunmanga fine piba tagani kanba ngamkhraba thengku makhaladu amuk tekta kaidana thadokkiba duda range officer N Biras DSP Jiribam S Kaurachan honorary wildlife warden Jiribam Forest Division gi H Rajan Forest Department ki personnel sing amadi police personnel sing su sarukjaki Sigi forest ki department ge koi sahib singna pau pibirapna koi police department Jiribam gi oina DSP mo oina I sidai da mafam sidai da ngasigi wall gi environment da kairakpa loina na koi gi Manipur da su on phibam amada adugi mati climate change of khalakpa khangsa saba khanging ingba hairiba change kaya amato khalakpa jungle leiba sa usek sing mathanda jungle da change ongna sanajariba sing 미외버싱이나 파비라가 사톡비바 로이나나 파비라가 마윰다 유어가 탐비락바 모이다 아펀바 피락바 아까이바 피바 마야마마 톡절락바 정가들 레게다바 사 우색싱지나 올다 욕부기 피면도 돌고 마두기 아소이바 마얌시다기 아코이기 하이르바 인바이런먼트 센스 오기 피범지 얌사오나 우바 풍바다기 ngasi 땡구마 레스큐 tawre 하이르바 땡구제 포레스트 디파트먼트 기 사이트기 하락바다 Sida napna sausi kaya masing taraga taruk suna rescue tawre na hojibo da nga sigi siga yauraga haribasi masi akoigi magi sanabam isingda masibo koina magi life sibu kanbo oina akoina thadung na baida mukta ngasi media gi thungda koina amukaso hanna public sing da khanganjari laibiriba lamdam sigi Jiribam district gi manungsda laibiriba public sing na yaragadi jungle gi sausek amon happy ganu jungle gi sause pu lu na tawbiu loina na jungle le ba sabu yum da yokpi ganu phaba tar su forest department da sinabiu hairiba singchi khangdana uraroi haibagi matagum phajan ba question ba tawbada thengna ba khona ba yaw ba tar di hairiba forest ki ekayam leiri x gi matungina moida mifami pun asauba punishment kaya moigi mathakta lakani hairiba singa se laktana baida public singa su cooperation pibiu aina hanna akoina media gi thungda haijari aroibada maruoiba paw amukhanna Azadi ka Amrit Mahotsav ka mari leinana laibak sinba tungna amatolbigi paujal pudana koina chatkiba Freedom Rider gi rally Silchar da taramna okre Handloom gi matang da lengak na piriba scheme singbo awang nokpo ki phi sabi sing da paksana kangana na bagi hiramda seminar ama Silchar da pangthokre Lakhidraba kabi Dr. Chakram Mohan gi chahi tarit subamapo common thoram kasar gi bina kandi da pangthokre amasung tangna phangba thengu makhalama Jiribam da kankre tek da kaidina turel gi sing da thadokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare